Phoughagachao IKHAI Police Station OC ke Subhaschandra transfer TOUNABAGIDAMAK Manipur Police ki DGP na tha ASIGI kunmanga THORAKHIBA order Adubu Yaningdaba Fongdoktuna NGARANG Phoughagachao IKHAI Police Station MAMANGDA MEEYAM na Khongjang Changsinkhre Khongjang Aduda Sarugyakibi Mairapaibi Lairenjam Binana Hai OC Subhaschandra Mafam Phoughagachao IKHAI Police Station da transfer THORAKHIBA se chahi ani rom tamak ngairibani Hauzik Thoklakpa irang asigi haurakpam oiriba Torbung Gram Panchayat ke miyam galoinana matam sang na waminaduna laklibani ngapigani lakhibani adum oinamak ikhang khanghodana officer asibu transfer tongnaba order thorakpa se laibakthibani mari leinaba singna mahaki transfer order ase kakpiyu miyamgi apambagi mayokta thabak tawraklabadi makhal makha kyagi khongjang changsinaba sem saduna leire hainasu mahakna chection wa thamki Sahi ani mukhatang ngai riba sar sibu karigi damakta transfer pibi gi doino gomena masi yaragadi masi tawbiganu kuina sangna wamina duna la aba sar si aikhoiga adumak matam khara leminaba khoi lansi loidibo leminaba amjai aduna masi makha thana aikhoi karigumba sarkar gi maigedagi mabu transfer torok pataragadi aikhoi mara paibina kan Khongjang Changsinkhre